Kanagama miyoy man BP stroke Touraklabadi miyoy ito pumanang po hospital amad hekta pusin maging po stroke facility ni tina Leiraba hospital amad matamsan po matawtay matamsan treatment Puhougadabani na ipapi adu danat na imong man gusto ko dong sada kaya mayok na bagi oitok pa lady hindi mo si matan effective ski paldam ama Kumiyoyba koigi lifestyle amadi sinjakta ahong kaya lakpa sin maram oikanda hojigasi miyoyba khoida tongan makhangi laina sing sahi khudingi miyamda tarakpagi sang asi leptona henkal ei masigi manung sana BP stock haiba laina asisu nongmonomogi si leptona wangkhalai Stroke kasi am common su oiba aduga kharasu sathiba anaba makhal amani habidi anaba se phagarakanda habidi survive ta hora matungda koigi anaba se patient se am disabled oiraga thamba paralyzed ta hoba wangang thopa ngamdaba bedridden oi hoba aduna khudaki dang natana yam tungna long term da major complication le horaga financially adigi emotionally adigi physically family singda yam khudong chadaba piba anaba makhal amani khudong chadaba se ngasagi yung gi oina di adum ngasagi problem se wahai oina problem haiga su problem makhan myam yamre ai isagi oina haijere gi ai babagi su madi samna hai kan BP stroke ahumrak ne tawgi se sena machi am wagi paisa ji financial gi oi matang hairaga su sena hai kan da koina chaniba thabak private job sina su hida lang laina mona bana katang awa matang kar oi gi adigi mi pong su leijadaba kobani na aina hek chathoka kan da sena na ba chu leitaba adubu haiba laina asi kui na dingai ma ngoinana koi tongan ba sanen sindom singdi mangjong na narakadoi ba mioi sing adu da pidi Stroke ki symptoms se yam chamna B fast hai na short form ma lei masi ningsing biraga dum khangbi bangam gani ahan bada B habidi balance pu ngamak taba chat pada isa se hairak pa mathang dana E habidi eye ki problem mit sing daba natraga khoi mit tangkhai ma uba phang daba nakcheba ma uba phang daba ahum subada F habidi facial weakness mai tangkhai ma chingak pa mai tangkhai ma solak pa pairak pa mathang da A habidi arms khud tangi na te khong gi soi bi nakan ama sondharak pa sigi se stroke ki symptom ni mathaki hairiba symptoms sing se thengna bi ragadi akon bada yauriba letter T si ningsang biu T habidi time ni time habise maru oi karigumba imung da kanagumba ma stroke torak pa natraga stroke tori hana chingna ragadi aduga hairiba symptoms sing se thengna bi ragadi hospital da athuba matam da pubirau karigumba hospital da thuna yaura agadi treatment tauba yabagi khudong chaba leigani pung ahum dagina pung mari makhai bogi manungda stroke tawraga hospital de yobira agadi akhoina khoi e mahi langthokna hida ma kapaga stroke khara makhal amadi adum kanba ngami adu masidagi hendana kaiguma singli achawba ma phunba thengnaragadi mechanical thrombectomy haina khoi tara ama thingjilaga brain gi singli da leiriba e phamjinba du chingthoga phagathan bangam basu dum lei aduna karigumba stroke chingnaragadi matam karimta manghan dabida athuba matamda hospital amada pubiraknaba mayamgi mafumna ningsingjari asumna akoigi haiba BP stock ki laina laisada si akoi kanagumba amana stock thokpa matamda manangna pa hospital ama hekta da pusanbagi mahutta ri stock ki facility ningthina phangba hospital singda matam chana pusil hauragadi haiba laina asidagi koigi maman jamlaba miyoibagi punsi kanbagi mathakta laina laisada asina maram orakanda punsi supa lengot pangamdana leibagi awaba du kohanbagi mathakta imung manungna thengnagadeba tongan ba khudong chadaba kaya ama kohan bangamgani miyamna su hairam masida wakhal munna khallakanda aduma thabak tawbage aduma tangai phadaba aduma leiri impact news kinamak miyamda pawdam jari ba isa langmchuk imphal